ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯔꯨꯁꯤꯌꯥꯅ ꯈꯨꯠꯂꯥꯏ ꯇꯝꯐꯝ ꯊꯨꯒꯥꯏꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ ꯂꯥꯛꯁꯤꯟꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯚꯤꯚ ꯔꯤꯖꯟꯗ ꯄꯣꯂꯦꯟꯅ ꯄꯤꯔꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯊꯝꯕ ꯗꯦꯄꯣ ꯑꯃ ꯔꯨꯁꯤꯌꯥꯒꯤ ꯃꯤꯁꯥꯏꯜꯁꯤꯡꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯔꯨꯁꯤꯌꯥꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯟꯐꯝꯒꯤ ꯄꯥꯎ ꯑꯗꯨ ꯈꯨꯗꯛꯇ ꯆꯨꯝꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯌꯨꯔꯣꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯦ ꯍꯥꯏꯅ UN ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯆꯤꯐ ꯑꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯐꯤꯚꯝ ꯑꯗꯨ ꯂꯩꯇꯥꯍꯟꯅꯕ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯗꯕꯗꯒꯤ ꯊꯤꯡꯅꯅꯕ ꯄꯥꯛ ꯆꯥꯎꯔꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯗꯨꯗ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯊꯨꯅ ꯆꯪꯕ ꯌꯥꯍꯟꯅꯕ ꯔꯨꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯗ ꯑꯊꯧꯕ ꯑꯄꯤꯜ ꯑꯃ ꯇꯧꯈ꯭ꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯗ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯨꯅ ꯃꯥꯔꯆꯀꯤ ꯑꯉꯟꯕꯗ ꯔꯨꯁꯤꯌꯥꯟ ꯇ꯭ꯔꯨꯞꯁꯤꯡꯅ ꯄꯥꯏꯈꯤꯕ ꯈꯥ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯤꯇꯤ ꯏꯅꯔ ꯑꯣꯔꯗꯔꯗ ꯂꯩꯕ ꯖꯥꯐꯣꯔꯣꯖꯤꯌꯥ ꯄ꯭ꯂꯥꯟꯠ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯦꯁꯀ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯎꯅꯕ ꯑꯃꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯇꯣꯃꯤꯛ ꯑꯦꯅꯔꯖꯤ ꯑꯦꯖꯦꯟꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯔꯥꯐꯦꯜ ꯒ꯭ꯔꯣꯁꯤꯅ ꯍꯥꯏꯈꯤ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯦꯐꯇꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯔꯛꯂꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤ ꯑꯃꯁꯨꯡ ꯌꯥꯝꯅꯃꯛ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯁꯦꯐꯇꯤ ꯊꯨꯒꯥꯏꯕ ꯀꯌꯥꯃꯔꯨꯝ ꯄꯜꯂꯗꯨꯅ IAEAꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯔꯨꯁꯤꯌꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯦꯔꯤꯇꯣꯔꯤ ꯃꯅꯥꯛ ꯍꯧꯖꯤꯛꯃꯛ ꯂꯥꯟ ꯆꯠꯊꯔꯤꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃꯁꯨꯡ ꯁ꯭ꯄꯤꯌꯔ ꯄꯥꯔꯠꯁꯤꯡꯒꯤ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯑꯗꯨ ꯀꯥꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯃꯊꯧ ꯇꯥꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯅ ꯒ꯭ꯔꯣꯁꯤꯅ ꯍꯥꯏꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯏꯅꯥꯗ ꯁꯣꯛꯍꯜꯂꯛꯄꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯇꯥꯏꯋꯥꯟ ꯃꯇꯨꯡꯗ ꯕꯥꯏꯖꯤꯡꯅ USꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯔꯤꯕ ꯇꯥꯏꯋꯥꯟꯗ ꯂꯥꯛꯈꯤꯕ US ꯍꯥꯎꯁ ꯁ꯭ꯄꯤꯀꯔ ꯅꯥꯟꯁꯤ ꯄꯦꯂꯣꯁꯤꯒꯤ ꯈꯣꯡꯆꯠꯅ ꯆꯥꯏꯅꯥꯕꯨ ꯃꯩ ꯍꯧꯅ ꯁꯥꯎꯍꯜꯂꯝꯈꯤꯕꯒ ꯂꯣꯏꯅꯅ ꯕꯥꯏꯖꯤꯡꯗ ꯁꯣꯛꯍꯜꯂꯛꯄꯁꯤꯡ ꯑꯗꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯋꯥꯡ ꯌꯤꯅ ꯉꯁꯤ ꯋꯥꯁꯛꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯃꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯆꯥꯏꯅꯥꯒꯤ ꯁꯣꯚꯔꯦꯟꯇꯤ ꯊꯨꯒꯥꯏꯔꯦ ꯑꯁꯣꯝꯅ ꯆꯥꯏꯅꯥꯗ ꯀꯥꯏꯍꯧꯔꯛꯄ ꯑꯃꯁꯨꯡ ꯁꯣꯛꯍꯜꯂꯛꯄ ꯑꯁꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯅꯣꯝꯄꯦꯟꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥꯟ ꯅꯦꯁꯟꯁ ASEANꯒꯤ ꯃꯤꯐꯝ ꯑꯃꯒꯤ ꯅꯥꯀꯟꯗ ꯋꯥꯡꯅ ꯍꯥꯏꯈꯤ ꯄꯦꯂꯣꯁꯤꯒꯤ ꯇꯥꯏꯋꯥꯟ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯥꯏꯅꯥꯅ US ꯑꯦꯝꯕꯦꯁꯦꯗꯔ ꯀꯧꯈꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯀꯟꯕ ꯄꯥꯎꯔꯧꯁꯤꯡ ꯇꯧꯈ꯭ꯔꯦ US ꯍꯥꯎꯁ ꯁ꯭ꯄꯤꯀꯔ ꯑꯗꯨ ꯆꯥꯏꯅꯥꯕꯨ ꯃꯩ ꯍꯧꯅ ꯁꯥꯎꯍꯟꯕ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯈꯣꯡꯆꯠ ꯂꯣꯏꯗꯨꯅ ꯉꯁꯤ ꯇꯥꯏꯋꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯥꯎꯔꯕ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯊꯥꯡꯐꯝ ꯑꯃꯁꯨꯡ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯀꯤꯍꯟꯕ ꯃꯑꯣꯡꯗ ꯏꯊꯠ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯂꯣꯝꯒꯤ ꯃꯅꯨꯡꯗ ꯆꯥꯏꯅꯤꯁ ꯑꯣꯄꯔꯦꯁꯟ ꯖꯣꯟ ꯅꯛꯁꯤꯜꯂꯛꯈ꯭ꯔꯦ ꯆꯥꯏꯅꯥꯅ ꯏꯊꯠ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯈꯥ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯃꯁꯨꯡ ꯈꯥ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯃꯨꯗ꯭ꯔ ꯑꯃꯁꯨꯡ ꯑꯦꯌꯔ ꯁ꯭ꯄꯦꯁꯁꯤꯡꯗ ꯖꯣꯏꯟ ꯅꯦꯚꯦꯜ ꯑꯃꯁꯨꯡ ꯑꯦꯌꯔ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯡ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯏꯁꯇꯔꯟ ꯊꯤꯌꯦꯇꯔ ꯀꯃꯥꯟꯅ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯇꯥꯏꯋꯥꯟꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯐ ꯐꯣꯔ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯀꯌꯥꯃꯔꯨꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯇꯥꯏꯋꯥꯟꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯔꯗꯗꯤ ꯏꯊꯠ ꯑꯗꯨꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯌꯥꯎꯅ ꯂꯥꯏꯐ ꯐꯥꯌꯔ ꯃꯤꯂꯤꯇꯔꯤ ꯗ꯭ꯔꯤꯜꯁꯤꯡ ꯃꯈꯥ ꯇꯥꯅ ꯍꯌꯦꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯗ꯭ꯔꯤꯜꯁꯤꯡ ꯑꯗꯨꯗ ꯃꯦꯟꯂꯦꯟ ꯆꯥꯏꯅꯥꯗꯒꯤ ꯏꯊꯠ ꯑꯗꯨ ꯈꯥꯏꯗꯣꯛꯂꯤꯕ ꯇꯥꯏꯋꯥꯟ ꯁ꯭ꯇ꯭ꯔꯦꯠꯇ ꯂꯣꯡ ꯔꯦꯟꯖ ꯂꯥꯏꯐ ꯑꯦꯃꯨꯅꯤꯁꯟ ꯀꯥꯞꯄ ꯌꯥꯎꯔꯤ ꯇꯥꯏꯋꯥꯟꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯗꯨꯒꯤ ꯍꯦꯛ ꯋꯥꯡꯃꯗ ꯂꯩꯕ ꯖꯤꯌꯥꯃꯟ ꯁꯤꯇꯤꯗ ꯇꯦꯡꯁꯤꯡ ꯊꯧꯖꯤꯜꯂꯛꯈ꯭ꯔꯦ ꯄꯦꯂꯣꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯆꯥꯏꯅꯥꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯡ ꯆꯠꯊꯔꯤꯕ ꯇꯥꯏꯋꯥꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯅ ꯄ꯭ꯂꯦꯟ ꯄꯥꯏꯗꯅꯕ ꯑꯦꯁꯤꯌꯥꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯑꯦꯌꯔꯂꯥꯏꯟꯁꯤꯡꯗ ꯆꯥꯏꯅꯥꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯍꯣꯡꯀꯣꯡ ꯃꯇꯝꯗ ꯂꯩꯕꯥꯛ ꯄꯣꯛꯄꯒꯤ ꯑꯊꯦꯡꯕꯗ ꯊꯥꯕ ꯑꯣꯐꯤꯁꯤꯌꯦꯜ ꯅꯣꯇꯤꯁ ꯑꯃꯅ ꯑꯦꯌꯔ ꯁ꯭ꯄꯦꯁꯀꯤ ꯃꯐꯝ 6ꯄꯨ ꯗꯦꯟꯖꯔ ꯖꯣꯟꯁꯤꯡ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯥꯒꯁꯠ 3ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12ꯗꯒꯤ ꯑꯥꯒꯁꯠ 3ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯐꯥꯎꯕ ꯐ꯭ꯂꯥꯏꯠꯁꯤꯡ ꯊꯤꯡꯒꯅꯤ US ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯔꯛꯇ ꯅꯣꯡꯃꯗꯤ ꯃꯤꯂꯤꯇꯔꯤ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯍꯜꯂꯛꯄ ꯌꯥꯅ ꯇꯥꯏꯋꯥꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯆꯥꯏꯅꯥꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯂꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯏꯋꯥꯟꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯑꯗꯨ ꯐꯥꯎꯗꯨꯅ ꯄꯥꯏꯗꯅꯕ ꯀꯣꯔꯤꯌꯟ ꯑꯦꯌꯔꯅ ꯁꯥꯎꯊ ꯑꯦꯁꯤꯌꯥꯗ ꯃꯈꯣꯏꯒꯤ ꯁꯥꯔꯚꯤꯁꯁꯤꯡ ꯈꯔ ꯂꯝꯕꯤ ꯍꯣꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯇꯥꯏꯋꯥꯟꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯦꯟꯂꯦꯟ ꯑꯦꯌꯔꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯑꯣꯏꯔꯤꯕ ꯖꯤꯌꯥꯃꯦꯟ ꯒꯥꯎꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯐ꯭ꯂꯥꯏꯠ 119 ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯇꯥꯏꯋꯥꯟꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯀꯣꯏꯕꯗ ꯄꯥꯡꯊꯣꯛꯂꯤꯕ ꯆꯥꯏꯅꯥꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯡ ꯑꯁꯤ USꯀꯤ ꯄꯦꯂꯣꯁꯤꯒꯤ ꯇꯥꯏꯋꯥꯟꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯃꯊꯧ ꯇꯥꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯕꯩꯖꯤꯡꯅ ꯉꯁꯤ ꯍꯥꯏꯈ꯭ꯔꯦ US ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯅ ꯍꯥꯟꯅ ꯀꯥꯏꯍꯧꯔꯛꯄꯅꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯥꯏꯅꯥꯅ ꯆꯨꯝꯅꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯅꯨꯄꯤ ꯍꯨꯋꯥ ꯆꯨꯟꯌꯤꯡꯅ ꯍꯥꯏꯈꯤ ꯃꯔꯛ ꯑꯁꯤꯗ ꯅꯥꯟꯁꯤ ꯄꯦꯂꯣꯁꯤꯒꯤ ꯇꯥꯏꯋꯥꯟ ꯈꯣꯡꯆꯠ ꯑꯗꯨ ꯀꯔꯤꯁꯨ ꯅꯠꯇꯕꯅꯤ ꯍꯥꯏꯅ ꯂꯥꯏꯅ ꯈꯟꯗꯣꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯔꯨꯁꯤꯌꯥꯅ ꯐꯣꯡꯗꯣꯛꯂꯛꯈ꯭ꯔꯦ ꯃꯥꯒꯤ ꯇꯥꯏꯋꯥꯟ ꯈꯣꯡꯆꯠ ꯑꯗꯨꯅ ꯀꯥꯏꯍꯧꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯑꯃꯨꯛ ꯆꯥꯡ ꯑꯁꯤ ꯇꯔꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯀꯦꯝꯕ꯭ꯔꯤꯟꯅ ꯉꯁꯤ ꯍꯥꯏꯈ꯭ꯔꯦ ꯃꯥꯂꯦꯝ ꯑꯁꯤ ꯂꯥꯟ ꯊꯣꯛꯀꯗꯕ ꯅꯛꯁꯤꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ
Kremlin gi wangang loi Dmitry Peskov na madugi wahi adumakti maksi naning de aduba khongsat adumakti lan thokna ba kai hoba amari en mangna pawmi sinda mugana chen hai ke khongsat adugi mathang de President Vladimir Putin amasong China luchingba ji Jinping ka ahenba wari sanagada basing thorang amata laite haina magna makata ke Ukraine da thokliba conflict aduna hanana international gi nongnang bo wangna leiringai matamasida Taiwan da ngarang Pelusina thunglakiba aduna paisingki nakandagi mai ahuna sauraba pakhum ama pihalakre Nagalamrom da Nancy Pelusina Taiwan da khongsat pang thokraba madung China gi war flancing Taiwan gi defense zone lansina paisinkhre US gi House of Representative Speaker Nancy Pelusina China da makhoi gi lamne claim tawriba Taiwan da khongsat pang thokraba matung tarakpada China ki war flank kun gatare lom en bana Taiwan ki air defense zone lansina da paisinkhre aina official report amagi matung ina phongtokle Nancy Pelosi amadi maki delegation aduna taifai ki downtown the labor Somsan airport US Air Force ki plane amada thongkiba matamda Taiwan ki foreign minister Joshibu amadi Taiwan the labor US ki makok thongba representative Sandra Auros ka taramna okay Nancy Pelosi na Taiwan the thonglaba matung de ikan kanadana fikiba space amada haikiba de Agri Congress nan delegation asina Taiwan the concert pang thokiba si maruiba Taiwan ki Democracy saugat na bagi dabagta Amerika na piki ba commitment adu ikai kumnaba ngak na sana na bagi dabagtane Taiwan gi miyoy million kulumdoy bu Amerika na saugat bu utpahay basi yam na maru oy maram di hausik malay masida autocracy amadi democracy ani ki baragta sohis to bagi pibam ama mayong naribane Pelosi na asa gi kongsat asida Singapore Malaysia South Korea amadi Japan na chingbalebak sing da kongsat pang to kani lak toke Ado mahak na Taiwan ta thongani haba wafum asidi mangjong na law thok pa kite ado mai na mahak na Taiwan ta thongba yai haibo wafum di panari bade Nancy Pelosi na thongdringai mamang da su Chinese war fencing ado na Taiwan straight gi dividing line da paisin ki China gi losing basing hadi Pelosi na Taiwan da khongsat pang thok pa do akan bamong da janing da ulibani Nancy Pelosi ari pamiu asi US president orak pa yai haina panari pamiu singmang da amane Amadi matam changna de gyawna China na Taiwan da chathari pe thong singa chi mewta akan bamong da yaning da bot libane Chinese foreign minister Wang Yi na phongdo ki wa from amada US ki politicians in Taiwan ki issue asigi matang da mai pai duna sanari pa si aroi badadi khak apaba oiroi ari bane maragasi da United States ki mai kai de ki hari bana China ki mai kai de ki aki tu jong pa pirak liba thong asida US na kai dong da su ki duna hando ka da banate Pelosi na Taiwan ke President Tsai Ing-wen ga su una duna wari sana ke hauzik masagi sahi marfu ga nithoi suraba Nancy Pelosi US President Joe Biden ga yamna thakna bam yoini makoi animak Democratic Party member ngak tane Taiwan ke Foreign Minister na hai kibada makoi na Pelosi ki kongsana sige matang da kari kamba kamen amada piningai leite China ki war flancing aduna Taiwan ki air defense zone lansin duna paisin bagi mathakta Lan gi jahaz gya amsu Taiwan state ki manak na 1000 khrabani Taiwan ki nongpuk tang ba ising ki lamdam ge saruk dai US ki aircraft carrier Ronald Reagan jauna lan ge jahaz mari 1000 tuna lai khrabani haire Russian foreign minister Myanmar da khongsat pang tok tuna military leader ga unakre Russian foreign minister Sergei Lavrov Myanmar da khongsat pang tok tuna military leader ga unaduna wari sanakre ana official report ambaki matungi da phang tokle Haukiba sahida military coup sa thakraba matung tarakbada South Asia ki lebak asida high profile oiba khongsat amada Russian foreign minister Sergei Lavrov Myanmar da thongkibane Russian foreign ministry ki spokesman na Maizkabo Karovan aikibada Lavrov na Myanmar ki foreign minister Wonun Laun Mahing unatana wari sana kre mana Myanmar ki military chief Min Aung Hlaing captain Naifai town da unadana wari sana ke mana wari sana ki aduda marwina trade amadi economy cooperation thamnana bagi matakta defense equity amadi humanitarian gi mari thamnana bagi matangda khananai na khiare Myanmar gi military junta asi malem gi lepak sing dagi tokhaini intok tuna leiba ka loinana western gi lepak na sanction thamle bane masi marwina Aung San Suu Kyi gi elected government bo mafam sing thora ka makoi gi mayukta leiba sing gi matakta akan ba khongthak lokotuna lakhe bane Myanmar military na ku sa thatano protester singgi mayugda akan bakong thang lakutan myu cha ke hat khiba taragaso Russia ke timar mapang oibagi mari fana laire Salivatha asigi angan basarukda Russia ke defense ministry na laibakani ki marakta ngaksen bagi oina afa pamari thambani aibagi thajaba thamkrabani haire aroibeda content sing asigi markui ba pau khara asiba pau damjariba
Manipur Local News YouTube channel asidagi yangbiriba punamak pathagasari. Channel asina domda kanarabadi subscribe tawidribasna subscribe tawiramo loinana like and share tawusu kawi kanuk namakpo amukhanna thagasari.